Mayambu ahanba maktada makal mathel Manipur full story collection na Mayambu taramno oksubagal loinana ikok nona khurumjari ngasisu mayamgi ngaihak pathana bagida makta Manipuri horror story amamuk puduna laksari horror story asigi mamingna khuldugi ningol wari asina hingliba amadi laikhidraba kanagumba kanagumbi amattaga marilina jadi aibana wakalna sagatcharaga tabiriba singi ngaihak pathanabagidamakta semjaba warini haujik mayamda khudol tamjari Manipuri horror story khuldugi ningol nomidangi matamsi pung baro khara heraklaba matamni nong taramdagira karino nusit kanna sitli maruda natana arapada leiba leikai adugi huising sangna ching khongli asumna nusit kan sitpa amati huisingna lakna khongbugi khonjal sing tariba marak aduta Bikram karigumba ma masada phorokpadagi mikap tholai matamaduda Bikramna ai kanaroni thungsi asuk makhol hauna hangdoklaga thokriba sibo masih ngang semu horok lapacala Bikram wakaladu khanna mahag phamungdagi tapna kumtharai Bikram na phamungdagi kumthakribadu Manjori na khanghawi matamaduda Manjori na kadai chaki haino maduda Bikram na ai nasa nupidu amuk thokraba male adugi ai singaduna thoroklibani ngahak leramu Bikram prap chakhige torokpada Manjori na ngaikho aisu laki matude Bikram na hoi tumlaga dumule hewro nang jarolaga kari karani nangona mu khangdra Bikram wa makha amuk taramdre wai kharasi hairamraga prap karudagi thoki maruda Manjori na itomta lehobuna bo hena kire haiduna prap Bikram gi matung inari masidagi di Bikram amadi Manjori machanupi Nonita gi manakta changsilai matam adudadi Nonita mahaki kada leiramdrei jingnaba amaga loinana Bikram yumgi mamanglomda prap lakli matam aduda yumgi mamang thong adusu hangdoktuna leiramli jingnabado chumle khladuna Bikram mapanda prap tholakpadadi Nonita yena khadudagi prap changi matam aduda Bikramna ai nangdi kadai chaluriba Bikramna adumna hanglubadutta Nonita kaidorogi pabung mapan thubuni chango asong na hairap Nonita na kari torobagi pabung kumpham khangdraba Bikramna kaisu tawdida namase pan thongningi sangbi yoda puthoroklibani maduda Manjori na kari no haiswa aidi kadai pan thongningi haikribino nangna thu sedana kauthorokpa natro hai tumilayo masigi nupisima mirak nara khangkridra puri ibema chango namagi ngawbidu horikle asong na hairakpada Nonita nupet tawduna imungta sankhi matamaduda Bikramna Manjori da wonsinduna ibema nangsi thokna pangkhredako aina tawriba hariba ngangliba singasigi karino haiba wahanthok karimate hekhangdi aina biribi ingit iranga se karimata khangbajana tinangsi adumna cherakpada Manjori na hoi khoi apangmini apangbi Manjori na phiat lauduna changkhibadudha Bikramna tawrisi nupi haiba jatsi khajitang chayrubagi ni phiat lauduna changkhibasi mana lalubagi ni khanggi ne se asum na hairamlaga Bikram thongado lonsellamli atuga mahaksu kada prap lakli matam aduda Manjori na kai tobagi sangaino aikhoi dia pangbini maduda Bikramna hai tarengdi tumle nacha nupi si kaino ma tawi haibasi nang sukhang labani ha natro aina nasa nupi du thiba thokle nasa nupi du kaisu toromdana imung nom sang paduda chingna khiba tare haidana aina wafam singdu phongdokpani aina hariba singadugi ona taina bada nang maro lama karaida haikiba karaida tawriba haidana karayu nang tawruklibudubo Bikramna chairubaduda Manjori karisu haidi mamaido phalangomda leisellaga tumne leikri Bikramsu karisu hairudri mahaksu tumina dumak leikhi
ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯍꯌꯦꯡ ꯑꯌꯨꯛꯁꯤ ꯊꯕꯛ ꯈꯔ ꯉꯟꯅ ꯆꯠꯀꯦꯗꯅ ꯈꯟꯖꯕꯅꯤ ꯅꯣꯡꯁꯤ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯛꯁꯤꯜꯂꯛꯂꯦꯗꯅ ꯇꯧꯔꯤꯕꯁꯤꯗꯤ ꯀꯔꯝꯕ ꯀꯥꯟꯗꯕꯨ ꯍꯥꯡꯒꯗꯧꯔꯤꯕꯅꯣ ꯏꯉꯥ ꯍꯥꯏꯕ ꯂꯩꯇꯦ ꯏꯉꯦꯜ ꯍꯥꯏꯕ ꯂꯩꯇꯦ ꯅꯣꯡꯁꯤ ꯃꯔꯣꯜ ꯑꯃ ꯅꯣꯡꯖꯨ ꯄꯟꯊꯥꯗ ꯅꯠꯇ꯭ꯔꯕꯁꯨ ꯄꯪꯇꯥꯗ ꯇꯥꯏ ꯋꯥꯛꯆꯤꯡ ꯊꯥꯗꯅꯤꯅꯦ ꯏꯁꯤꯡ ꯆꯥꯎꯈ꯭ꯔꯤꯕꯁꯨ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯑꯣꯟꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤ ꯋꯥꯛꯆꯤꯡ ꯊꯥꯗ ꯍꯨꯃꯥꯡ ꯁꯧꯕ ꯀꯥꯂꯦꯟ ꯊꯥꯗ ꯏꯪꯊꯝ ꯆꯜꯂꯛꯂꯕ ꯃꯇꯝꯅꯤ ꯍꯩ ꯇꯨꯝꯂꯕ꯭ꯔꯣ ꯅꯪꯕꯣ ꯕꯤꯀ꯭ꯔꯝꯅ ꯍꯪꯂꯤꯕꯗꯨ ꯃꯟꯖꯨꯔꯤ ꯇꯥꯕꯗꯤ ꯇꯥꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯕꯤꯀ꯭ꯔꯝꯁꯨ ꯈꯪꯉꯤ ꯃꯟꯖꯨꯔꯤ ꯇꯨꯝꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯊꯣꯏꯅ ꯍꯦꯟꯅ ꯍꯥꯏꯖꯤꯜꯂꯨꯗ꯭ꯔꯤ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯆꯤꯡꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯑꯃꯨꯛ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯅꯣꯅꯤꯇꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯅꯣꯅꯤꯇꯥꯒꯤ ꯀꯥ ꯑꯗꯨꯗ ꯅꯣꯅꯤꯇꯥꯗꯨ ꯇꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯕꯤꯀ꯭ꯔꯝꯅ ꯅꯣꯅꯤꯇꯥꯗꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯗꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ ꯃꯁꯤꯗꯒꯤꯗꯤ ꯕꯤꯀ꯭ꯔꯝ ꯆꯤꯡꯅꯕ ꯑꯗꯣ ꯆꯨꯝꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯄꯗꯗꯤ ꯊꯣꯡꯗꯣ ꯑꯋꯣꯏꯕꯃꯛꯀꯤ ꯍꯥꯡꯗꯨꯅ ꯑꯃꯨꯛꯁꯨ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯈꯪꯂꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯅꯣꯅꯤꯇꯥꯕꯨ ꯊꯤꯕ ꯊꯣꯛꯄ ꯃꯇꯝꯗ ꯅꯣꯅꯤꯇꯥꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯆꯪꯂꯛꯈꯤꯕꯗꯨ ꯃꯗꯨ ꯇꯥꯠ ꯑꯃꯅꯤ ꯕꯤꯀ꯭ꯔꯝ ꯍꯣꯏꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯈꯤꯕ ꯉꯥꯏꯔꯒ ꯊꯣꯛꯈꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯕꯤꯀ꯭ꯔꯝꯅ ꯆꯤꯡꯅꯔꯤꯕꯅꯤ ꯆꯤꯡꯅꯕ ꯑꯗꯨꯃꯛ ꯆꯨꯝꯗꯨꯅ ꯂꯩꯔꯝꯂꯦ ꯅꯣꯅꯤꯇꯥ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯃꯟꯖꯨꯔꯤ ꯀꯥꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯁꯣꯝꯗ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯃꯟꯖꯨꯔꯤ ꯊꯦꯝꯅꯔꯤꯉꯩꯗ ꯈꯪꯍꯧꯗ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯕꯤꯀ꯭ꯔꯝ ꯃꯍꯥꯛ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯇꯨꯅ ꯂꯧꯔꯒ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯈꯤ ꯕꯤꯀ꯭ꯔꯝꯒꯤ ꯏꯐꯤꯡ ꯐꯤꯡꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯟꯖꯨꯔꯤꯁꯨ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯕꯤꯀ꯭ꯔꯝꯒꯤ ꯃꯇꯨꯡ ꯏꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯃꯟꯖꯨꯔꯤꯗ ꯅꯆꯥꯅꯨꯄꯤꯗꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯅꯆꯥꯅꯨꯄꯤꯁꯤ ꯀꯔꯤꯅꯣ ꯃꯤꯊꯧ ꯇꯧꯏ ꯍꯥꯏꯗꯅ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯁꯤ ꯍꯥꯏꯕꯁꯤꯁꯨ ꯅꯪꯅ ꯂꯩꯀꯥꯏ ꯋꯥ ꯋꯥ ꯂꯥꯎꯔꯛꯀꯅꯤ ꯏꯆꯥꯁꯦ ꯑꯉꯥꯎꯕꯤ ꯑꯣꯏꯍꯜꯂꯒꯦꯔꯥ ꯍꯥꯏꯗꯅ ꯃꯌꯥꯗꯤ ꯐꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯥꯡꯈ꯭ꯔꯦꯕꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯤꯀ꯭ꯔꯝꯅ ꯍꯩ ꯅꯣꯅꯤꯇꯥ ꯅꯣꯅꯤꯇꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦ ꯇꯞꯅ ꯇꯞꯅ ꯀꯧꯔꯒ ꯅꯣꯅꯤꯇꯥꯕꯨ ꯊꯤꯔꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯅꯣꯅꯤꯇꯥ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯥꯈꯠꯈ꯭ꯔꯕꯅꯤ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯒꯤ ꯑꯋꯥꯡꯕ ꯃꯁꯥ ꯑꯗꯨꯗ ꯐꯝꯂꯒ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯃꯈꯥꯗ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯃꯟꯖꯨꯔꯤꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯕꯤꯀ꯭ꯔꯝꯗꯤ ꯃꯆꯥꯅꯨꯄꯤꯅ ꯎꯇꯣꯟꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯗꯕꯅꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯅꯣꯅꯤꯇꯥ ꯅꯣꯅꯤꯇꯥ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯊꯤꯔꯤꯕꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯐꯪꯂꯛꯇ꯭ꯔꯕꯗꯨꯗ ꯀꯗꯥꯏꯗꯅꯣꯅꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯅ ꯂꯩꯔꯝꯒꯗꯧꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯦꯟꯈ꯭ꯔꯕꯖꯥꯠꯂꯥ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯎꯒꯤ ꯃꯊꯛꯇꯒꯤ ꯎꯁꯥ ꯑꯃ ꯇꯦꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯎꯁꯥ ꯇꯦꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯊꯛꯂꯣꯝꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯈꯠꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯑꯋꯥꯡꯕ ꯑꯗꯨꯗ ꯅꯣꯅꯤꯇꯥ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯃꯄꯥꯗ ꯌꯦꯡꯊꯔꯒ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯔꯨꯕꯗ ꯕꯤꯀ꯭ꯔꯝꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯥꯗꯨꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯔꯤ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤ ꯎ ꯀꯥꯕ ꯍꯩꯔꯛꯇꯕ ꯎ ꯀꯥꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯂꯛꯇ꯭ꯔꯤꯕ ꯃꯍꯥꯛꯅ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯋꯥꯡꯂꯕ ꯎ ꯑꯁꯤꯗ ꯀꯥꯈꯠꯂꯒ ꯎ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯃꯁꯥ ꯑꯃꯗ ꯐꯝꯂꯒ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕꯗ ꯕꯤꯀ꯭ꯔꯝꯗꯤ ꯑꯃꯨꯛꯇꯣꯏꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯅꯤ ꯕꯤꯀ꯭ꯔꯝꯅ ꯑꯗꯨꯝꯅ ꯏꯉꯛ ꯉꯛꯅ ꯎꯊꯛꯇ ꯌꯦꯡꯈꯠꯄꯗꯨꯗ ꯃꯟꯖꯨꯔꯤꯁꯨ ꯌꯦꯡꯈꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯃꯟꯖꯨꯔꯤꯗ ꯌꯦꯡꯈꯠꯇꯅꯕ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯩ 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 ꯌꯦꯡꯈꯠꯀꯅꯨꯅꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯦꯡꯈꯠꯀꯅꯨꯅꯦ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯈꯥꯝꯖꯤꯜꯂꯤ ꯃꯟꯖꯨꯔꯤꯁꯨ ꯈꯪꯂꯤ ꯃꯆꯥꯅꯨꯄꯤꯗꯣ ꯎꯒꯤ ꯎꯊꯛꯇ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯟꯖꯨꯔꯤ ꯌꯦꯡꯈꯠꯂꯨꯗ꯭ꯔꯕꯁꯨ ꯃꯗꯨ ꯍꯦꯛ ꯈꯟꯖꯤꯜꯂꯨꯕꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯆꯤꯡ ꯂꯥꯎꯈꯤꯗꯨꯅ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯟꯊꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝ ꯎꯇꯣꯟꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯂꯧꯊꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯃꯥꯏꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯋꯥꯈꯜ ꯂꯥꯛꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯃꯍꯥꯛ
ꯀꯔꯤꯅꯣꯃ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯅꯣꯅꯤꯇꯥꯗ ꯀꯟꯅ ꯀꯟꯅ ꯀꯧꯗꯨꯅ ꯍꯥꯏ ꯅꯪꯅ ꯑꯗꯨꯗ ꯎꯗ ꯀꯥꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯍꯥꯏ ꯅꯪꯕꯨ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯕ꯭ꯔꯣ ꯀꯨꯝꯊꯔꯛꯎꯅꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯕꯗꯨꯗ ꯅꯣꯅꯤꯇꯥ ꯈꯪꯍꯧꯗꯤ ꯎꯁꯥ ꯑꯃꯗ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯀꯨꯝꯊꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯕꯤꯀ꯭ꯔꯝꯗꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯤ ꯎꯔꯤꯕꯁꯤꯕꯨ ꯃꯆꯥꯅꯨꯄꯤ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯀꯤꯕꯗꯤ ꯄꯣꯛꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯅꯤꯇꯥ ꯃꯃꯥ ꯃꯟꯖꯨꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯇꯞꯅ ꯐꯝꯊꯩ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯍꯥꯏ ꯀꯩꯅꯣ ꯇꯧꯗꯣꯏꯗꯣ ꯀꯔꯤꯅꯣꯕꯨ ꯇꯧꯗꯣꯏꯗꯣ ꯕꯤꯀ꯭ꯔꯝꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯅꯣꯅꯤꯇꯥ ꯇꯞꯅ ꯃꯟꯖꯨꯔꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯒ ꯃꯟꯖꯨꯔꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯃꯔꯩ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯂꯦꯛꯂꯤ ꯃꯗꯨ ꯎꯕꯗ ꯕꯤꯀ꯭ꯔꯝꯅ ꯍꯥꯏ ꯃꯁꯤ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯗꯅ ꯁꯦ ꯅꯪ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯕꯅꯤ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯟꯖꯨꯔꯤ ꯇꯞꯅ ꯋꯥꯈꯜ ꯂꯥꯛꯂꯤ ꯃꯟꯖꯨꯔꯤ ꯕꯤꯀ꯭ꯔꯝꯒ ꯅꯣꯅꯤꯇꯥꯒ ꯃꯨꯛꯅꯔꯤꯕ ꯆꯤꯡꯅꯔꯤꯕꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯅꯕꯥꯅꯤꯅ ꯇꯧꯔꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯃꯟꯖꯨꯔꯤ ꯅꯪ ꯋꯥꯈꯜ ꯂꯥꯛꯂꯕ꯭ꯔꯣ ꯅꯆꯥꯅꯨꯄꯤꯁꯤ ꯏꯃꯨꯡꯗ ꯌꯥꯝ ꯊꯨꯅ ꯄꯨꯁꯤꯟꯁꯤ ꯂꯥꯎ ꯁꯤꯅ ꯃꯈꯨꯠ ꯅꯥꯝꯃꯁꯤ ꯄꯥꯏꯔꯨꯛ ꯆꯤꯡꯁꯤꯟꯁꯤ ꯂꯥꯎꯅꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯟꯖꯨꯔꯤ ꯑꯃꯗꯤ ꯕꯤꯀ꯭ꯔꯝ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯅꯣꯅꯤꯇꯥꯕꯨ ꯏꯃꯨꯡꯗ ꯅꯝꯗꯨꯅ ꯆꯤꯡꯁꯤꯟꯈꯤ ꯃꯁꯤꯗꯒꯤꯗꯤ ꯕꯤꯀ꯭ꯔꯝꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯅꯣꯅꯤꯇꯥꯕꯨ ꯁꯣꯐꯥ ꯑꯃꯗ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯒ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯨ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯅꯤꯇꯥ ꯍꯣꯏ ꯃꯥꯏ ꯀꯔꯤꯃꯠꯇ ꯍꯥꯏꯗꯤ ꯃꯥꯏ ꯑꯗꯣ ꯅꯣꯟꯊꯔꯒ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯔꯨ ꯑꯗꯨꯗ ꯊꯝꯂꯒ ꯁꯨꯞꯆꯤꯜꯂꯒ ꯐꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯁꯝ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯃꯃꯥꯡꯂꯣꯝꯗ ꯊꯥꯊꯔꯒꯅꯤ ꯅꯣꯟꯊꯔꯒ ꯂꯩꯔꯤꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯃꯃꯥꯏ ꯑꯁꯦ ꯃꯨꯁꯤꯟꯒ ꯃꯨꯕ ꯃꯈꯩ ꯃꯃꯤꯠ ꯀꯥꯁꯤꯟꯅ ꯉꯧꯔꯒ ꯃꯌꯥ ꯍꯤꯒꯠꯂꯒ ꯐꯠꯀ ꯅꯣꯟꯈꯠꯂꯛꯂꯕꯗꯤ ꯑꯩ ꯂꯥꯏꯈꯪꯗꯨꯅ ꯁꯣꯗꯅꯃꯛꯀꯤ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯁꯤꯅꯤꯁꯦ ꯑꯁꯣꯝꯅ ꯃꯇꯣꯝꯇ ꯈꯟꯖꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯅꯤꯇꯥ ꯁꯨꯠ ꯀꯞꯂꯛꯂꯤ ꯃꯗꯨꯗ ꯃꯟꯖꯨꯔꯤꯅ ꯀꯔꯤ ꯇꯧꯔꯨꯕꯒꯤ ꯏꯕꯦꯝꯃ ꯅꯪꯅ ꯄꯛꯀꯞꯄꯤꯗꯨꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯊꯥꯗꯗꯨꯅ ꯊꯝꯂꯤꯕ ꯃꯁꯝꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯍꯨꯒꯠꯄꯤꯈ꯭ꯔꯤ ꯑꯁꯨꯝꯅ ꯍꯨꯒꯠꯂꯨꯕꯗ ꯅꯣꯅꯤꯇꯥ ꯃꯄꯤꯒꯗꯣ ꯆꯗꯨꯝ ꯇꯥꯗꯨꯅ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦꯃꯤ ꯏꯆꯥꯊꯣꯏꯕꯤ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒꯦꯃꯤꯅꯤ ꯁꯦ ꯕꯕꯥꯗ ꯍꯥꯏꯌꯨꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯅꯣꯅꯤꯇꯥꯅ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯤꯕꯁꯤꯕꯣ ꯑꯩꯕꯨ ꯅꯤꯡꯈꯥ ꯇꯝꯍꯜꯂꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯀ꯭ꯔꯝꯅ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯠꯇꯦꯅꯤ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕꯗ ꯄꯤꯖꯔꯤ ꯆꯠꯀꯦ ꯍꯥꯏꯕ ꯃꯐꯝ ꯆꯠꯍꯜꯂꯤ ꯅꯠꯇꯒꯤ ꯅꯪꯅ ꯇꯝꯖꯒꯦ ꯍꯥꯏꯕ ꯀꯣꯂꯦꯖ ꯑꯩꯈꯣꯏꯅ ꯇꯝꯍꯜꯂꯤ ꯅꯠꯇꯦꯅꯤ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯕ ꯀꯣꯆꯤꯡ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯥꯔꯤ ꯁꯤꯗꯒꯤ ꯑꯍꯦꯟꯕ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯕꯅꯣ ꯌꯦꯡꯉꯨ ꯉꯔꯥꯡ ꯅꯍꯥꯟꯗꯅꯤꯅꯦ ꯅꯪꯅ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯩꯌꯣ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯒꯤ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯤ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯅꯤꯇꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯦ ꯅꯨꯄꯥ ꯅꯪꯅꯅꯤ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨ ꯅꯤꯡꯈꯥ ꯇꯝꯍꯟꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯣꯏꯁꯦꯟ ꯁꯤꯟꯅꯔꯤꯕꯗꯤ ꯅꯣꯅꯤꯇꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯤꯀ꯭ꯔꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯤꯗꯒꯤꯗꯤ ꯕꯤꯀ꯭ꯔꯝꯅ ꯍꯩ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯣꯅꯤꯇꯥ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯗꯅꯣꯃ ꯂꯩꯔꯨꯆꯣ ꯆꯪꯂꯨꯆꯣ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯃꯇꯣꯝꯇꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯪꯕꯒꯗꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯅꯕ ꯌꯥꯅꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯥꯏꯕꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯅꯪ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯠꯇꯣꯛ ꯐꯥꯠꯇꯣꯛꯅꯒꯅꯤꯀꯣ ꯕꯤꯀ꯭ꯔꯝꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯣꯅꯤꯇꯥ ꯍꯧꯅ ꯅꯣꯛꯂꯤ ꯃꯌꯥꯗꯣ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯍꯧꯅ ꯅꯣꯛꯂꯤ ꯃꯗꯨ ꯎꯕꯗ ꯃꯟꯖꯨꯔꯤꯅ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯤꯡꯆꯥꯕꯤ ꯆꯪꯕꯒ ꯆꯞ ꯃꯥꯟꯅꯩ ꯋꯥꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯅꯤꯇꯥꯅ ꯀꯔꯤ ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯟꯖꯨꯔꯤꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯐꯣꯏꯔꯤ ꯃꯗꯨ ꯎꯕꯗ ꯕꯤꯀ꯭ꯔꯝꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯅꯣꯅꯤꯇꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯐꯥꯖꯤꯜꯂꯤ ꯑꯗꯨꯗꯒꯤꯗꯤ ꯕꯤꯀ꯭ꯔꯝꯅ ꯅꯣꯅꯤꯇꯥꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯑꯅꯤꯔꯛ ꯊꯥꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯣꯅꯤꯇꯥ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯁꯣꯐꯥ ꯑꯗꯨꯗ ꯍꯥꯏꯊꯈꯤ ꯃꯗꯨ ꯎꯕꯗ ꯃꯟꯖꯨꯔꯤꯅ ꯀꯔꯤꯅꯣ ꯑꯗꯨ ꯀꯟꯅ ꯐꯨꯔꯤꯕꯗꯨꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯀ꯭ꯔꯝꯅ ꯀꯔꯤ ꯅꯁꯝ ꯐꯣꯏꯗꯨꯅ ꯆꯤꯡꯂꯤꯕꯗꯨꯕꯨ ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯣ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯁꯤ ꯐꯨꯔꯨꯕꯒꯤꯁꯨ ꯑꯩꯉꯣꯟꯗꯒꯁꯨ ꯉꯥꯡꯂꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯟꯖꯨꯔꯤꯅ ꯅꯆꯥꯅꯨꯄꯤꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯕ ꯃꯥꯜꯂꯤ ꯃꯀꯣꯛꯁꯦ ꯀꯔꯤꯅꯣ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯂꯥꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ
doctor chalaga amuta yengthungnaba tawsi matam aduda Bikramna hai psychiatric laklagabu mamana popodagi u kaba haibasi karino khangdaba mana asuk wangthraba u siki matonda kaba honabro ha adugi sumuthakta mana haikibadu kari aina maram moraga mahaki aningba pamadi yele ka kaidana maiba matandaba sunya yararoi maiba matanaraga phagadabani adum na harakpada manjurina karigi maibano maibagi haunabi thok thak chaban thasi khayom lau adum troklodabani adugi sarakpudi doktor chatsi Bikram amadi manjuri doktor chatsi amu hai maibada yengni amu hai makoyani kanna khanari matam madutta nunita tapna hogalakle aduga karino imaga babungna sam khanari besibo as khajaisna yam naini kaitor khabajano ibo adum na harakpada Bikram khangle majanupi se wakhal amuk lakle haibasi matam madutta manjurina hoibema napabungna asum na harakpada Bikramna manjurida hai masigi nupisim iyaw yaw tumleyu ibema nangbu wakhal tarabro adum na harakpada unitana karino pabung ai kari tawkhrabage asum na hanglakpada Bikramna karisu tawdida nangdo ising khorangi haidana parap tholokpa adagi nang si lamjai sida longkhrak longa tusalibani ne adagi nang si gyan ngawrokpadagi aikona sofa sida ipalibani adugi nida adum na hairpada nonitana o babu ai si mangoi hawai aikoi ki yungi manangda hoba chawrbu udugi matonda ka khalami adagi di babung hoi tholok daga ima ga aigana khamjambagum tawkhibani ai karibida khangawdri Machanupigi wafam adu tabada Bikramna mang haibasidi mangnida thoina hena maduda puning lupsaluganu pare nangsu wakhal taraknabarina tumjaruro pungani sodana taramlagani se asum na hairaga Bikramna phaglang da theliba ghari aduta yenglai matam aduta pungani tadun leramli masidagi di Bikramna nonita amuk hanna kari mata taroklaroi haiba khangbadagi mahaksu ka manungda changakli haibadi mahaki kada nonita su mahaki kada chatkri Bikramna mahaki kada changlakpaduta manjuri su matung inarakli matamaduta nonita makhajai ado naladuna khajai siyamanai haiduna imungda changki matamaduta Bikramna ai tu sallubuda soko erumgani haiduna lauki asumna tawduna Bikram amati manjuri ka yaroklabada Bikramna uretana se nangsu khanglireni numedangi pung barodagi na pungani phawpuni mahana asumna sono juguduribase magi masa manungda phatraba timu laimu ama changbagum tawri nangsu khallaga yenguni saikri naragabu pung akaknabidan ngorkadro maiba yengsi haibasini asum na hairakpada manjurina nangna marolama maiba dan tawle maiba na angau leng mangangamgadori bro asum na hainari ngai Bikramna adu warabadi doctor na butan mangambra doctor na butan mangamra ba asum na makhoi ni ngarang langna badu tanonitana asomdagi imaga pabonga mukhanara bro haduna lorpada Bikramna noksennaraduna hai no khana dene tumo nama si ngau senari maji mako khare si psychiatric doctor amada yengthokse dana hairi ne hayeng no ngalaga pubiru baiduni matam maduda manjurina kai rongang ta haidubo hai tumilayo tum nang sibema ngang na wadori asum na hairaga Bikram tumin hipkri manjuri su wa makha muk tarakhidre nonita di adumak tumthakhrabani masidagiti Bikram amadi manjuri su pungani makhai khara helakpa adwaida adumak tumthakri asam tawduna matam madu hawkri nong thili tarambadu su loinamak phakri mathangi ayuk angan ba aduta Bikram mamai mamit taraduna mafimoro luselakli matam aduta manjurina karai chaki haidu no majing no misida office ka da ban no misinati adum na hairakpada Bikramna masigi nupisibu aibu kada ga thengadana loruri burina sibo maduda manjurina
ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯅꯤꯡ ꯂꯝꯄꯥꯛꯇ ꯊꯥꯕꯜ ꯆꯣꯡꯕꯗ ꯊꯦꯡꯅꯈ꯭ꯔꯤꯕꯅꯤ ꯀꯩꯅꯣ ꯑꯣ ꯍꯧꯔꯦꯗꯅ ꯁꯤꯗꯤ ꯑꯃꯨꯛ ꯍꯩ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯦ ꯅꯪꯁꯦ ꯀꯔꯤꯗꯨꯝꯒꯤ ꯊꯦꯡꯅꯔꯨꯔꯤꯕꯅꯣ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯃꯟꯖꯨꯔꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯃꯥꯏꯒꯗꯨ ꯄꯦꯔꯗꯅ ꯀꯞꯄ ꯍꯧꯔꯛꯂꯤ ꯕꯤꯀ꯭ꯔꯝꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯅꯪꯅꯃꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯟꯖꯨꯔꯤꯅ ꯍꯣꯏ ꯈꯪꯉꯤ ꯅꯪꯅ ꯍꯥꯏꯗꯣ ꯑꯩ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯇꯦꯗꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝ ꯑꯣ ꯑꯃꯨꯛ ꯍꯧꯈ꯭ꯔꯦꯗꯅ ꯁꯦ ꯍꯥꯏ ꯅꯪꯅ ꯈꯜꯂꯤꯕ ꯈꯜꯍꯧꯔꯣ ꯑꯩ ꯃꯥꯏꯕ ꯑꯝꯇ ꯎꯅꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯀ꯭ꯔꯝ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯟꯖꯨꯔꯤ ꯕꯤꯀ꯭ꯔꯝꯅ ꯆꯠꯈꯤꯕꯗꯨꯗ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯅꯤꯇꯥ ꯄꯔꯞ ꯊꯣꯛꯂꯒ ꯃꯟꯖꯨꯔꯤꯒꯤ ꯁꯌꯦꯡꯗ ꯄꯣꯞ ꯂꯥꯎꯅ ꯐꯨꯔꯛꯄꯗ ꯃꯟꯖꯨꯔꯤ ꯋꯥꯏꯃꯥ ꯍꯥꯏꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯅꯤꯇꯥꯅ ꯑꯦ ꯏꯃꯥ ꯀꯔꯤꯅꯣ ꯑꯗꯨ ꯀꯟꯅ ꯈꯪꯂꯤꯕꯗꯨꯗꯤ ꯃꯇꯝ ꯑꯗꯨꯗ ꯃꯟꯖꯨꯔꯤꯅ ꯑꯁ ꯅꯪꯅ ꯁꯌꯦꯡꯗ ꯈꯪꯄꯥꯏ ꯄꯥꯏꯔꯛꯄꯗꯨꯗ ꯑꯩꯗꯤ ꯚꯨꯠ ꯃꯥꯜꯂꯨꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯅꯤꯇꯥ ꯆꯠꯊꯣꯛꯍꯦ ꯚꯨꯠ ꯀꯥꯏꯅ ꯄꯥꯕꯨꯡꯒ ꯆꯠꯈ꯭ꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯍꯣ ꯃꯥꯏꯕ ꯀꯧꯔꯨꯅꯦ ꯑꯦ ꯀꯅꯥꯒꯤ ꯑꯣꯏꯅꯤꯒꯤꯅꯦ ꯅꯪꯒꯤꯅꯤ ꯀꯩꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯟꯖꯨꯔꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯅꯤꯇꯥ ꯃꯄꯥꯕꯨꯡꯅ ꯆꯠꯈꯤꯕ ꯑꯗꯣꯝꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯕꯤꯀ꯭ꯔꯝ ꯑꯁꯨꯝ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯅ ꯃꯍꯥꯛꯅ ꯆꯠꯀꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯁꯜꯂꯛꯂꯤ ꯃꯌꯨꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯕꯗ ꯕꯤꯀ꯭ꯔꯝ ꯁꯨꯃꯥꯡꯒꯤ ꯃꯆꯤ ꯑꯃꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯣꯖꯥ ꯋꯥꯡꯊꯣꯏꯕꯨ ꯂꯩꯕꯤꯗꯕ꯭ꯔꯣ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯂꯒ ꯏꯄꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯇꯨꯝꯂꯝꯈꯤꯅꯤꯌꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯤꯀ꯭ꯔꯝꯅ ꯑꯣ ꯀꯔꯝ ꯀꯥꯟꯗꯒꯗꯤ ꯍꯧꯒꯠꯀꯅꯤ ꯏꯕꯦꯝꯃ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯌꯥꯒꯗ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯏꯃꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯅꯣꯅꯦ ꯍꯧꯒꯠꯂꯒꯦ ꯂꯩꯔꯝꯃꯨ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗꯒꯤ ꯕꯤꯀ꯭ꯔꯝꯅ ꯐꯅꯤ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯋꯥꯡꯊꯣꯏꯁꯨ ꯃꯄꯥꯜꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯪꯂꯣ ꯑꯩ ꯍꯪꯂꯤꯕꯗꯨꯕꯨ ꯍꯣꯏ ꯃꯥꯅꯤ ꯑꯣꯖꯥ ꯁꯦ ꯃꯥꯡꯒꯣꯜꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯨ ꯑꯩꯅꯦ ꯃꯥꯏ ꯃꯤꯠꯀꯥꯁꯦ ꯑꯃꯨꯛꯀ ꯇꯥꯊꯣꯛꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯋꯥꯡꯊꯣꯏ ꯄꯔꯞ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯡꯊꯣꯏ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯡꯗ ꯐꯝꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯡꯊꯣꯏꯅ ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯑꯣꯖꯥ ꯁꯨꯝꯗꯧꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯁꯤꯗ ꯑꯍꯤꯡ ꯄꯨꯡ 12ꯗꯒꯤꯅ ꯄꯨꯡ 2 ꯐꯥꯎꯕꯁꯤ ꯂꯥꯏꯃꯜ ꯀꯥꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯆꯪꯕꯒꯨꯝꯅ ꯍꯦꯛ ꯇꯧꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯅꯔꯒ ꯌꯦꯅꯈꯥꯗ ꯐꯠꯇ ꯍꯥꯎꯗꯤ ꯆꯥꯔꯒ ꯍꯦꯛ ꯂꯩꯔꯝꯕꯒꯨꯝꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯅꯔꯨꯔꯒ ꯀꯥꯡꯈ ꯃꯈꯥꯗ ꯂꯣꯠꯂꯒ ꯍꯦꯛ ꯂꯩꯔꯝꯕꯒꯨꯝꯕ ꯍꯧꯅꯗꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯃꯤꯅ ꯀꯥꯕ ꯉꯝꯗ꯭ꯔꯕ ꯃꯤꯒꯤ ꯁꯥꯏꯖꯤꯟ ꯁꯌꯥꯗ ꯈꯔ ꯅꯞꯄꯒ ꯈꯔ ꯂꯩꯔꯝ ꯕꯨꯠ ꯄ꯭ꯔꯦꯠꯀꯤ ꯊꯕꯛ ꯃꯥꯅ ꯇꯧꯔꯛꯂꯤꯕꯁꯤ ꯉꯔꯥꯡꯁꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯃꯤꯒꯤ ꯐꯨꯠ 100 ꯍꯦꯟꯅ ꯋꯥꯡꯂꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯃꯇꯝꯗꯒꯤ ꯍꯧꯔꯛꯂꯕ ꯆꯥꯎꯔꯕ ꯎ ꯑꯃꯗ ꯃꯍꯥꯛꯅ ꯀꯥꯈꯠꯂꯦ ꯍꯥꯏꯔꯒ ꯃꯁꯥ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯝꯂꯤꯕꯅꯤ ꯅꯠꯇꯦꯅꯦ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯤꯕ ꯏꯕꯨꯡꯉꯣ ꯐꯨꯠ 100 ꯋꯥꯡꯕ ꯍꯥꯏꯕ ꯃꯥꯅꯤ ꯑꯣꯖꯥ ꯃꯗꯨꯒꯤ ꯎ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯂꯥꯏ ꯑꯣꯏꯔꯕ ꯎꯅꯤꯍꯩ ꯃꯗꯨꯗꯤ ꯀꯔꯤ ꯎꯅꯣ ꯇꯥꯏꯔꯦꯜꯂ ꯎꯆꯥꯜꯂ ꯀꯧꯕꯤꯂꯥꯔ ꯃꯗꯨꯝꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯣꯖꯥ ꯑꯩ ꯎꯒꯤ ꯃꯔꯝꯁꯦ ꯀꯌꯥ ꯈꯪꯗꯦ ꯐꯔꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯁꯤ ꯇꯤꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯑꯃ ꯆꯪꯂꯒ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯁꯥꯌꯣꯟ ꯑꯣꯏꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯔꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12ꯗꯒꯤ ꯂꯥꯏꯃꯟ ꯀꯥꯡꯂꯛꯂꯒ ꯄꯨꯡ 2-3ꯗ ꯃꯍꯥꯛꯀꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯑꯣꯖꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤꯗꯨ ꯃꯑꯣꯡ ꯑꯃꯅꯤ ꯀꯅꯥꯒꯨꯝꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯚꯨꯠ ꯄ꯭ꯔꯦꯠ ꯑꯃ ꯆꯪꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯂꯥꯏ ꯑꯃ ꯈꯣꯏꯔꯝ ꯊꯣꯛꯂꯒ ꯐꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯛꯂꯒ ꯌꯦꯡꯂꯒ ꯈꯪꯂꯒꯗꯕꯅꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯣꯖꯥ ꯀꯩꯊꯣꯡꯉꯩ ꯂꯥꯛꯄꯤꯒꯅꯤ ꯑꯩꯗꯤ ꯉꯁꯤꯗꯤ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯈꯔ ꯂꯩꯔꯦ ꯑꯩꯁꯥꯒꯤ ꯑꯣꯏꯕ ꯑꯗꯨꯅ
ꯍꯌꯦꯡ ꯑꯌꯨꯛꯇꯨ ꯑꯩ ꯂꯥꯛꯂꯒꯦ ꯅꯪ ꯑꯩꯒꯤ ꯂꯩꯐꯝꯁꯤꯗ ꯑꯃꯨꯛꯇꯪ ꯂꯥꯛꯑꯣ ꯍꯌꯦꯡꯗꯣ ꯑꯗꯨꯒ ꯑꯩꯕꯥꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯃꯊꯪ ꯂꯥꯛꯄꯗ ꯀꯣꯝꯂꯔꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯀ꯭ꯔꯝꯅ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯉꯁꯤꯒꯤꯗꯤ ꯍꯟꯖꯈ꯭ꯔꯒꯦ ꯍꯣꯏ 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 ꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯨꯈꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯑꯍꯤꯡ ꯑꯍꯤꯡ ꯀꯩꯅꯣꯝꯃ ꯇꯧꯋꯦꯅ ꯍꯥꯏꯔꯤꯕꯗꯨ ꯃꯗꯨ ꯇꯧꯗꯅꯕ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯅꯦ ꯂꯪꯍꯨꯝ ꯑꯃ ꯀꯤꯕꯤꯁꯤꯀꯣ ꯑꯩ ꯂꯪꯍꯨꯝꯗꯨ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯋꯥꯡꯊꯣꯏ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯂꯪꯍꯨꯝ ꯀꯥꯞ ꯑꯃ ꯈꯔ ꯍꯦꯜꯂꯞ ꯁꯥꯡꯕ ꯑꯃ ꯄꯨꯊꯣꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝꯗ ꯄꯤꯔꯗꯨꯅ ꯁꯦꯁꯦ ꯏꯕꯨꯡꯉꯣ ꯃꯁꯤꯅꯅꯦ ꯀꯤꯁꯟꯕꯤꯔꯨ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡꯗ ꯌꯦꯠ ꯊꯪꯕꯗ ꯀꯤꯒꯗꯕꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕꯤꯀ꯭ꯔꯝ ꯍꯣꯏ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯂꯨꯄꯥ 500 ꯗꯈꯤꯅꯥ ꯀꯠꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯆꯠꯈ꯭ꯔꯤ ꯑꯃꯥꯏꯕ ꯋꯥꯡꯊꯣꯏꯅ ꯀꯔꯤꯒꯤ ꯄꯩꯁꯥꯗꯨ ꯂꯧꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯃꯆꯥꯅꯨꯄꯤꯁꯦ ꯈꯔ ꯊꯨꯅ ꯑꯃꯨꯛꯇꯗꯤ ꯐꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯕꯤꯀ꯭ꯔꯝ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤ ꯕꯤꯀ꯭ꯔꯝꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯋꯥꯡꯊꯣꯏꯅ ꯃꯆꯥꯅꯨꯄꯤꯁꯤ ꯕꯨꯠ ꯄ꯭ꯔꯦꯠꯀꯤ ꯊꯋꯥꯏ ꯑꯃꯗꯤ ꯂꯩꯔꯦꯁꯦ ꯃꯗꯨ ꯇꯥꯟꯊꯣꯛꯄꯁꯤ ꯑꯔꯥꯏꯕꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ngasi ngarang lerak natti ne thawai sisu khara makhai di kuiraba janida asam na khalauraga wangthoi edumak lehauri bikram na mayum yausalak labada manjuri na karmaya torbagi maibudu unrak dabro haidu na hangni matamadu de bikram na nangna suyama langi basi karinomi ha aina sidai sida maibu unaba chatle haibasi nang nachanupi de gati haidokpro haidu unuko adum na hairakpada manjuri na aidi ngasai yungna haidokre adum na hairakpada bikram oh masi gi nupi sidi nang na soka na pangli basi bu kari gino haibani ha aidi bako masi gi nupi sidi isau lang na bikram chang khibaduta manjuri na ayu kaidau hairibno nati nang ngasai chatam dai da takthok kanu hairam braiba asum na lawdu na bikram gi matung inare I matam maduta bikram na hai budu nange na chanupi sida but changdana ngawro phaidaga la nare aduga nang layang nabagi maiba ko bachakre hairabadi masu kari kari nu khare chaksin thorang lorok patabani ne nang siu thona pangkhre da goi bema asum na haina ringaida nonita bikram gi kada sangsil lai matam maduta bikram na ibema chango kari haininge nangbo asum na hairapudha nonita na maibado laktana pa haiko aina sarok labadi ne yum stale mi khodimak loinamak sigani khangu asam na haram laga unita parap thoki bikram manjuri di yeng I manjuri di ingang na machanupi na haram leibaduta mumit managa do law thoktuna yengduna machanupi na chakhibadom ta leiri matamadu da bikram na ai kari yengi bono adum na hairapata manjuri khangpre khangduna kari ru khangi he machanupi no ji haram leibadu kari no o hatkani nang ana hatkani habar kanong so hairami asum na harakpada manjuri aidi kai tobagi haturiba ihe kari gi wiri gi ne nang na maibagi manakta chatlaga maiba yengba chakkhre haibara nga takthokpagi khangabra aina toriba thabaksi aronba thabak ni nasa nupi loina ma khangkhrabadi mang chiksin throng lorok patabani uredana ase maiba da haidok labadi ai koi hatkani hairam liba sinang khangedana tawko nang dokadi yenganai dai yengalu nang dokadi yengalu asom naram laga bikram di mak para kar dagi amuk thokri manjuri tawkham khangdi dokadi yengalu haram labani na doctor amtang di tana sira haiduna manjuri wakhal khalli bikram na haram libudu kari no haiba mahak gyan tabja nati masidagi di manjuri na mahaka khana jaba psychiatric ki doctor nupi ma lei hariba doctor adu da mahana call tawduna yum sida ngaktang lakbiu mahaki machanupi do karinuma tawri haiduna tamki matamadutta doctor nupi aduna ma haujikti duty tawduna leire maramaduna ai hore numidang waram do oina duty halakpada sangak lage haiduna kolado thamnakri masigi matung bikram kari tawsi ke haiduna mahak wakhal mayam ama khallibani yumgi thabak khara sulai madu phawba tawdrabani masidagi di bikram na mana haibana yabra amai badu kawda basumya yaroi
ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯟꯖꯨꯔꯤꯁꯤꯗ ꯑꯩ ꯃꯥꯏꯕ ꯀꯧꯕ ꯆꯠꯄꯅꯦꯒꯥꯁꯤ ꯁꯨꯡꯋꯥꯏ ꯍꯥꯏꯗꯣꯛꯂꯔꯣꯏ ꯏꯃꯥꯟꯅꯕꯅ ꯂꯥꯛꯑꯣ ꯍꯥꯏꯕꯗꯒꯤ ꯆꯠꯂꯤꯕꯅꯤ ꯑꯗꯨꯅ ꯍꯦꯛꯇꯃꯛ ꯈꯨꯝꯖꯤꯜꯂꯒ ꯂꯣꯏꯔꯦ ꯃꯉꯣꯟꯗ ꯐꯥꯎꯕ ꯑꯁꯦꯡꯕꯁꯦ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯤ ꯃꯁꯤꯒꯤ ꯃꯟꯖꯨꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗꯀꯣ ꯀꯔꯤꯃꯠꯇ ꯍꯦꯛ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯈꯪꯗꯕꯅꯦꯕꯁꯤ ꯃꯥꯅ ꯍꯥꯏꯔꯝꯕꯗꯨꯕꯨ ꯀꯔꯤ ꯃꯥꯏꯕ ꯇꯥꯟꯅꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯍꯥꯠꯀꯅꯤ ꯀꯀꯥꯏꯗ ꯀꯤꯍꯟꯕꯒꯁꯨ ꯁꯥꯔꯤ ꯃꯁꯤ ꯆꯪꯁꯤꯜꯂꯒꯅꯦ ꯄꯨꯜꯂꯒ ꯍꯦꯛ ꯗꯝ ꯐꯨꯊꯕꯕꯨ ꯀꯥꯟꯅꯗꯦ ꯏꯃꯥꯟꯅꯕ ꯑꯃꯅꯤ ꯑꯃꯨꯛꯇꯪ ꯎꯅꯔꯨꯈꯤꯒꯦ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒ ꯇꯥꯟꯅꯔꯒ ꯊꯕꯛ ꯈꯔ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯤꯀ꯭ꯔꯝ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦ ꯇꯧꯔꯛꯄꯗ ꯃꯟꯖꯨꯔꯤꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯆꯥꯛꯁꯤ ꯆꯥꯅꯅꯕ ꯇꯧꯔꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯀ꯭ꯔꯝꯅ ꯆꯨꯝꯃꯤꯅꯦ ꯑꯩꯁꯤ ꯉꯁꯤꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯤꯀꯣ ꯍꯥꯏ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯂꯒꯅꯦ ꯀꯔꯤꯅꯣ ꯈꯟꯅꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯕꯤꯀ꯭ꯔꯝ ꯃꯟꯖꯨꯔꯤ ꯑꯃꯗꯤ ꯅꯣꯅꯤꯇꯥ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯅꯣꯅꯤꯇꯥꯗ ꯏꯕꯦꯝꯃ ꯅꯪꯅ ꯍꯟꯗꯛ ꯀꯣꯂꯦꯖ ꯀꯥꯕ ꯈꯣꯠꯄ ꯇꯧꯔꯤꯕꯁꯤꯕꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯅꯣꯅꯤꯇꯥ ꯌꯥꯝꯅ ꯌꯥꯡꯅ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯀꯔꯤꯁꯨ ꯇꯧꯗꯕ ꯅꯣꯔꯃꯦꯜ ꯂꯥꯏꯐ ꯑꯃꯗ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯕꯤꯀ꯭ꯔꯝ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯀꯩꯁꯨ ꯇꯧꯗ꯭ꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯑꯗꯨꯒ ꯕꯤꯀ꯭ꯔꯝꯅ ꯄꯥꯕꯨꯡꯅ ꯍꯟꯗꯛ ꯂꯩꯕꯤꯕ ꯒꯥꯔꯤꯗꯨꯗꯤ ꯀꯝꯗꯧꯕ ꯃꯗꯨꯕꯨ ꯊꯧꯕ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯏꯆꯥꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯗꯤ ꯑꯃꯃꯨꯛ ꯂꯩꯗꯧꯔꯤꯕꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯅꯤꯇꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯄꯥꯕꯨꯡ ꯑꯩꯅ ꯈꯜꯂꯨꯕꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯁꯣꯝꯅ ꯃꯆꯥꯅꯨꯄꯤꯅ ꯍꯔꯥꯎ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯔꯛꯄꯗꯨꯗ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯃꯟꯖꯨꯔꯤꯁꯨ ꯍꯔꯥꯎꯖꯔꯤ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯗꯨꯅ ꯆꯥꯛ ꯑꯗꯣ ꯆꯥꯃꯤꯟꯅꯔꯤ ꯀꯣꯂꯦꯖ ꯑꯁꯤ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯅꯍꯥꯛ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯈꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯕꯤꯀ꯭ꯔꯝꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯣꯅꯤꯇꯥꯅ ꯃꯍꯥꯛ ꯑꯐꯥꯎꯕ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯟꯖꯨꯔꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯣꯏꯒꯗꯕꯅꯤ ꯏꯕꯦꯝꯃ ꯑꯩꯒꯤ ꯅꯨꯄꯤꯅ ꯗꯣꯛꯇꯔ ꯑꯣꯏꯕꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯕꯤꯀ꯭ꯔꯝꯅꯁꯨ ꯏꯆꯥꯅ ꯍꯦꯛ ꯄꯥꯝꯖꯕꯗꯨ ꯑꯗꯨꯒꯤ ꯂꯥꯏꯟꯗꯨꯗ ꯑꯗꯨꯃꯛ ꯆꯠꯂꯨ ꯃꯗꯨꯗ ꯆꯪꯒꯗꯕ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯂꯣꯏꯅꯃꯛ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯁꯣꯝꯅ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯂꯤꯕ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯕꯤꯀ꯭ꯔꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯂꯕ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕ ꯈꯔ ꯎꯅꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯟꯖꯨꯔꯤꯁꯨ ꯐꯤꯔꯣꯜ ꯁꯨꯗꯣꯛꯀꯗꯕ ꯈꯔ ꯂꯩ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯐꯤꯔꯣꯜ ꯁꯨꯅꯅꯕ ꯁꯦꯝ ꯁꯥꯈꯤ ꯅꯣꯅꯤꯇꯥ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯀꯥꯗ ꯂꯦꯞꯇꯣꯞꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯅꯨꯃꯤꯠ ꯍꯦꯛ ꯃꯝꯁꯜꯂꯛꯄꯒ ꯅꯣꯅꯤꯇꯥ ꯇꯨꯃꯤꯟ ꯎꯪꯂꯒ ꯂꯩꯕ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯆꯔꯥꯡ ꯆꯒꯤꯛꯅꯕ ꯃꯉꯣꯟꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯒꯨꯝ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯁꯥꯗ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯀꯔꯤꯒꯤ ꯁꯥꯎꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯇꯝꯁꯤ ꯄꯨꯡ 6 ꯈꯔ ꯍꯦꯜꯂꯕꯅꯤ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯂꯛꯇ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯟꯖꯨꯔꯤ ꯌꯨꯝꯒꯤ ꯂꯥꯏꯗꯨꯛ ꯊꯥꯡꯃꯩ ꯊꯥꯟꯕ ꯂꯣꯏꯔꯒ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯂꯛꯄ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯟꯖꯨꯔꯤꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ ꯁꯟꯙꯤꯌꯥ ꯆꯪꯂꯛꯄꯁꯤꯗ ꯀꯧꯔꯛꯂꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯟꯖꯨꯔꯤꯅ ꯄꯔꯞ ꯑꯃꯨꯛ ꯊꯣꯛꯂꯛꯄꯗꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯧꯈꯤꯕ ꯃꯈꯣꯏꯒ ꯈꯪꯅꯕ ꯃꯟꯖꯨꯔꯤꯒꯁꯨ ꯇꯤꯟꯅꯕ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯑꯣꯏꯔꯝꯕꯗ ꯃꯟꯖꯨꯔꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯟꯖꯨꯔꯤꯅ ꯅꯣꯅꯤꯇꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯅ ꯃꯁꯥꯒ ꯎꯅꯔꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯟꯖꯨꯔꯤꯅ ꯃꯆꯥꯅꯨꯄꯤ ꯅꯣꯅꯤꯇꯥꯕꯨ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯑꯃꯨꯛꯀ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯀꯧꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯅꯣꯅꯤꯇꯥꯁꯨ ꯊꯤꯟꯊꯗꯅ ꯄꯔꯞ ꯑꯗꯨꯃꯛ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯟꯖꯨꯔꯤꯅ ꯏꯕꯦꯝꯃ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯅꯤ ꯃꯍꯥꯛꯅ ꯅꯪꯁꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ꯭ꯔꯥ ꯀꯥꯏꯅ ꯍꯪꯂꯤꯅꯤ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯀꯦ ꯇꯧꯕꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯅꯤꯇꯥꯅ ꯀꯔꯤꯅꯣ ꯑꯩꯗꯤ ꯀꯔꯤꯝꯇꯁꯨ ꯅꯥꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯅ ꯐꯝꯃꯨ ꯏꯕꯦꯝꯃ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅꯅꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯟꯅꯁꯤ
kuirin he nakoi daga lakhidaba nang na pungkak sarko matamdane yamna kanan nakhibani adudagi aina amtang nang se layengki adudagi udabaduna ngasi amu uribasini nangdi laisabi pura pharam ledara doctor nupi adu nang saklibatu nunita thawone ita tangdabugum tawi matamadu ta doctor nupi adu na manjuri da uridana se aina ngang basakpasi kaya taning jubasi magi simo ngamani adum na harakpada manjuri na magi sibu psychiatric nari bahai baduro madu doctor nupi adu na ngaiko ngakang tumina layu ai kari gumba khara sum tawge asum na hairaga doctor nupi adu na nunita da naku hauji kari torom libano haidum na hangi nunita yamna haining tara ai laptop da kari no ma thiramani asum na haidum na khummi matamadu da doctor nupi adu na kari thiram libano ne ngai khone nangbo ngasi kai injang chaki gi asum na hanglakpada nunita ngasi na mahan chaki injang tu bu phawba ma kausilakli masigi doctor nupi adu na kaucha krasanu kari sukai balaiti adu nangbu nasasi saw song gugum tawi kari girone adu ba haidu na hangri matamar da nunita aina sawning bagi maram ai su khangdi asum na haram laga ma phu hawgatuna magi kada changkhina ba honari matamadu da doctor nupi adu na nunita da ngai khuri nangbo nangka khanga jaba boyfriend ga leibro haidu na hanglakpada nunita khangsaw sawduna doctor nupi adu ke manakta changchelai aduga madunang na hangliba karigino haiduna makhori charamado mi na bo honarakpada manjurina he kayo na no mai tori duba haiduna makuru du phal chingthui matam aduda doctor nupi aduna ibe manunita aina ne nangbune sunmusiduna hangonida asum na haraga manjurida manjuri isin gilas abda kalo asum na haibedagi manjuri hoi haiduna chakchang lomda parap sakhi manjurina chakchang lomda sangkhrini matam aduda doctor nupi aduna nunita da nangne karimata koiganu nangi nusina jaba boyfriend ga leibro adum na hairakpada nunita khangsaw sawkhri mamit ado ilang ngangsel lai arduga maya do musi torokpa aduta haibadi muri torokpa aduta doctor nupi adudi kibna loiri nunita gi mowong aduda matam aduda doctor nupi aduna nunita se butni haiduna mahaki thamoida khanjaki tanja adumakada manjurina ising adu puduna doctor nupi aduda se doctor haiduna ising adu piri matam aduda doctor nupi aduna phare ibe manunita nahak changjeruro asum na harakpada nunita doctor nupi aduda mamit ado khana yamna sawna yengamlaga mahaki kada changki tawriba asida doctor nupi adu supunga ngakli mahaki mamidna ngangsang laga mangonda yenglamba aduda mahaki bina loirabani matam aduda doctor nupi aduna manjuri don silaktuna ibema noigi na chanupi se psychiatric ki mawong mandi mayo mai bitanaraga amutang yengu lighting gi oiba thabak ama mali hairamlaka doctor nupi ado khina ba torokpada manjurina awaman orena ba hajun lupa chawnga pikhi adupu doctor nupi aduna lupa ama phawba lo haiba yadana adumak chatkri doctor nupi aduna hairam libudupu karino haiduna manjuri wakhal nya khalli tanja adumakada nonita manjuri gi tungdu changchalalaga mahaki sayeng aduda tap launa pairakpada manjuri khangprek khangi matam aduda nunitana kari torobagi ima haiduna hanglakpada manjurina kari su tawdida ibema asumna hairaka manjuri nunitada yamna munna yengi masigi matung haujikti nunitana mafam masida doctor gumba maibagumba amata porakano ai saurakani hairamlaka mahak adumak magi kada changkhri asumna tawrakpa asida manjuri su karinu tawribasibu haiduna khallaga lehori magi mapuroipa bikram su lakti karino na tawgadoribasibu haiduna khalnuna leiringai bikram lakhi masidagidi manjurina tawriba thabak khudimak bikram da loinamak tamkhi matamaduda bikramna kari tawbaki doctor kauribano aduga maibita yengi haibisi kari ge haidu duribano haiduna manjuri da onsenduna sai manjuri su khangja kari mata khangtre haiduna mahak samna sauki asumna tawduna matam madu haukri
ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯃꯍꯥꯛ ꯍꯧꯒꯠꯂꯛꯂꯒ ꯁꯨꯃꯥꯡꯗ ꯐꯝꯂꯒ ꯂꯩꯔꯤ꯫ ꯅꯣꯅꯤꯇꯥ ꯀꯔꯤꯒꯨꯝꯕ ꯍꯧꯒꯠꯂꯛꯂꯕꯗꯤ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯍꯤꯡ ꯑꯁꯨꯝꯅ ꯍꯧꯒꯠꯂꯛꯂꯒ ꯅꯍꯥꯛꯅ ꯎꯇꯣ ꯋꯥꯇꯣꯟ ꯀꯥꯗꯅ ꯀꯥꯡꯒ ꯂꯨꯈꯥꯗ ꯂꯣꯠꯇꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯒꯦ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝꯅ ꯂꯩꯔꯤꯉꯩ ꯀꯅꯥ ꯑꯃꯠꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤꯗꯦ꯫ ꯅꯣꯅꯤꯇꯥꯁꯨ ꯊꯣꯛꯂꯛꯈꯤꯗꯦ꯫ ꯐꯅ ꯀꯨꯏꯅ ꯂꯩꯔꯝꯕꯗꯒꯤ ꯕꯤꯀ꯭ꯔꯝ ꯃꯁꯥꯗꯨ ꯃꯨꯟꯊꯔꯛꯄ ꯇꯨꯝꯅꯤꯡꯂꯛꯄꯗꯒꯤ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯉꯥꯔꯒ ꯉꯥꯏꯍꯥꯛꯇꯪ ꯎꯏꯔꯨꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯎꯏꯔꯨꯔꯒ ꯑꯃꯨꯛ ꯍꯧꯒꯠꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯊꯣꯛꯂꯛꯑꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗꯗꯤ ꯄꯨꯡ 2 ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯕꯤꯀ꯭ꯔꯝꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ ꯉꯁꯤꯗꯤ ꯅꯣꯅꯤꯇꯥ ꯊꯣꯛꯂꯛꯇꯦꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯊꯣꯡ ꯑꯗꯣ ꯑꯃꯨꯛ ꯍꯥꯡꯗꯣꯛꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯂꯛꯈꯤ, ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯐꯝꯂꯤꯕꯁꯤ ꯊꯣꯡ ꯍꯥꯡꯂꯒ ꯐꯝꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯃꯍꯥꯛꯅ ꯇꯥꯕ ꯉꯝꯂꯣꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯣꯅꯤꯇꯥꯅ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯡ ꯑꯁꯤ ꯇꯞꯅ ꯍꯥꯡꯗꯣꯛꯑꯒ ꯊꯣꯛꯈꯤꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯇꯨꯝꯗꯨꯅ ꯂꯩꯕꯅꯤꯅ ꯃꯍꯥꯛꯅ ꯀꯔꯤꯃꯠꯇ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯩꯁꯤꯁꯨꯕ ꯀꯗꯥꯏꯗꯁꯨ ꯎꯏꯔꯨꯔꯤꯕꯅꯣ ꯈꯜꯂꯗꯨꯅ ꯄꯔꯞ ꯅꯣꯅꯤꯇꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯅꯣꯅꯤꯇꯥ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯣꯅꯤꯇꯥ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯕꯤꯀ꯭ꯔꯝ ꯀꯗꯥꯏ ꯆꯠꯈ꯭ꯔꯦꯁꯤꯗꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯄꯨꯡ 2 ꯍꯦꯜꯂꯕ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯑꯁꯤꯗ ꯕꯤꯀ꯭ꯔꯝ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯟꯖꯨꯔꯤꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯕꯤꯀ꯭ꯔꯝ ꯂꯩꯔꯝꯗꯕꯗꯒꯤ ꯃꯍꯥꯛꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯕꯤꯀ꯭ꯔꯝꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯅꯣꯅꯤꯇꯥꯕꯨ ꯊꯤꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯟꯖꯨꯔꯤꯅ ꯃꯍꯥꯛꯁꯨ ꯅꯣꯅꯤꯇꯥꯕꯨ ꯊꯤꯕꯗ ꯌꯥꯎꯁꯜꯂꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯊꯤꯔꯕ ꯐꯥꯎꯕꯗ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯊꯤꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝꯒꯤ ꯋꯥꯡꯃꯗ, ꯒꯦꯠꯀꯤ ꯋꯥꯡꯃꯗ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯐꯅ ꯀꯨꯏꯅ ꯊꯤꯔꯕ ꯐꯥꯎꯕ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯃꯟꯖꯨꯔꯤ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯗꯤ ꯇꯞꯅ ꯇꯞꯅ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯕꯅꯤꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯟꯐꯝ ꯈꯪꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯇꯥꯛꯂꯒ ꯊꯤꯍꯧꯁꯤꯔꯥ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯒ ꯊꯤꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯝꯅ ꯋꯥ ꯂꯥꯎꯔꯒ ꯊꯤꯔꯨꯔꯕꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏ ꯈꯨꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯑꯗꯨꯅ ꯂꯨꯅ ꯊꯨꯞꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯄꯥꯎ ꯄꯤꯔꯒ ꯊꯤꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯕꯤꯀ꯭ꯔꯝ ꯃꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯐꯣꯟ ꯇꯧꯗꯨꯅ ꯃꯤꯑꯣꯏ ꯈꯔꯗ ꯄꯥꯎ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯀ꯭ꯔꯝꯁꯨ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯃꯐꯩ ꯃꯔꯣꯟ ꯂꯣꯏꯁꯤꯟꯕ ꯂꯥꯛꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯤꯑꯣꯏ ꯈꯔ ꯆꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯟꯖꯨꯔꯤ ꯌꯥꯝꯅ ꯀꯟꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯕꯤꯀ꯭ꯔꯝꯁꯨ ꯃꯐꯤ ꯃꯔꯣꯟ ꯂꯣꯏꯁꯤꯟꯗꯨꯅ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯕ, ꯍꯥꯏꯕꯗꯤ ꯅꯣꯅꯤꯇꯥꯕꯨ ꯊꯤꯕ ꯆꯠꯅꯅꯕ ꯁꯦꯝꯕ ꯁꯥꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯀꯟꯅ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯟꯖꯨꯔꯤ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯁꯣꯝꯗꯗꯤ ꯕꯤꯀ꯭ꯔꯝ ꯐꯣꯟꯗꯣ ꯑꯃꯗ ꯑꯃꯨꯛ ꯇꯧ ꯃꯍꯥꯛ ꯃꯤ ꯈꯔ ꯂꯣꯟꯅ ꯊꯨꯞꯅ ꯈꯣꯝꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯟꯖꯨꯔꯤ ꯄꯔꯞ ꯕꯤꯀ꯭ꯔꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯤꯕꯗꯨꯕꯣ? ꯍꯥꯏ, ꯆꯠꯅꯕ ꯇꯧꯁꯤ, ꯉꯥꯏꯍꯥꯛ ꯉꯥꯏꯌꯨ ꯍꯥꯏꯌꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯟꯖꯨꯔꯤꯅ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯂꯣꯏꯅ ꯑꯣꯟꯅꯔꯦ꯫ ꯑꯁꯤꯗꯤ ꯐꯩꯖꯣꯝ ꯄꯨꯡꯌꯥ ꯁꯦꯠꯇꯅ ꯃꯑꯣꯡ ꯑꯃꯅꯦ ꯂꯥꯎꯔꯤꯕꯁꯤ꯫ ꯑꯗꯨ ꯍꯥꯏꯕꯗ ꯕꯤꯀ꯭ꯔꯝ ꯈꯔ ꯉꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯤꯡꯅꯔꯛꯄꯗꯒꯤ ꯃꯍꯥꯛ ꯇꯞꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯀ꯭ꯔꯝꯁꯨ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯔꯤ ꯑꯗꯨꯒ ꯄꯨꯡ ꯌꯦꯡꯉꯤ꯫ ꯃꯇꯝꯁꯤ ꯄꯨꯡ 6 ꯈꯔ ꯍꯦꯟꯕꯗ ꯉꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯃꯌꯥꯝꯅ ꯂꯥꯛꯄꯤꯔꯤꯕ ꯑꯁꯤꯕꯨ? ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯍꯜ ꯑꯃꯅ ꯏꯕꯨꯡꯉꯣꯁꯤ ꯅꯣꯅꯤꯇꯥ ꯍꯥꯏꯔꯤꯕ ꯏꯕꯦꯝꯃꯗꯨꯒꯤ ꯄꯥꯕꯨꯡ ꯑꯣꯏꯕꯤꯔꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯃꯥꯅꯤ꯫ ꯑꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯚꯛꯇꯤ ꯑꯃꯨꯛꯇꯪ ꯀꯠꯆꯔꯤ꯫ ꯁꯨꯝꯗꯧꯕꯅꯤ,
ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥꯅ ꯉꯔꯥꯡꯗꯨ ꯏꯕꯦꯝꯃ ꯅꯣꯅꯤꯇꯥ ꯍꯥꯏꯔꯤꯕꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯁꯨ ꯌꯥꯅꯖꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯅ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯤꯀ꯭ꯔꯝꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯅꯣꯅꯤꯇꯥꯒꯤ ꯄꯨꯟꯁꯤꯗ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯕꯤꯀ꯭ꯔꯝꯅ ꯃꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯦꯜꯂꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯍꯥꯛꯇꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯑꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯕꯗꯤ ꯆꯥꯎꯅ ꯍꯣꯡꯕ ꯇꯥꯕꯅꯤ ꯑꯩꯒꯤꯗꯤ ꯏꯆꯥ ꯃꯇꯣꯝꯇꯅꯤ ꯑꯗꯨꯅ ꯄꯤꯛꯅ ꯅꯨꯡꯅꯒꯗꯤ ꯍꯣꯡꯕ ꯄꯥꯝꯖꯗꯦ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯔꯤꯕ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥꯗꯣ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯑꯦꯁꯥꯏ ꯑꯃ ꯑꯣꯏꯅ ꯂꯩꯔꯤ ꯑꯗꯨꯅ ꯆꯥꯕ ꯊꯛꯄꯒꯤꯗꯤ ꯀꯔꯤꯃꯠꯇ ꯋꯥꯠꯂꯣꯏ ꯑꯁꯣꯝꯗꯁꯨ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯗꯨꯃꯒ ꯈꯛꯇꯅꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯆꯦ ꯑꯃ ꯂꯩ ꯃꯗꯨꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤꯁꯨ ꯇꯖꯣꯞꯅ ꯍꯣꯡꯅꯤꯡꯗꯦ ꯆꯥꯎꯅ ꯍꯣꯡꯅꯤꯡꯉꯤ ꯍꯥꯏꯍꯧꯏ ꯍꯥꯏꯗꯨꯅ ꯇꯝꯅꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯋꯥꯐꯝꯁꯨ ꯇꯨꯞꯊꯣꯛꯅꯔꯤ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯅꯣꯅꯤꯇꯥ ꯌꯨꯝ ꯑꯁꯤꯗ ꯊꯤꯟꯕꯤꯔꯛꯑꯣ ꯃꯆꯤꯟ ꯍꯪꯖꯒꯦ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯣꯅꯤꯇꯥ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯕꯤꯀ꯭ꯔꯝ ꯑꯗꯨꯃꯛ ꯉꯛꯇꯨꯅ ꯂꯩꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯥꯡꯈ꯭ꯔꯒ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯂꯥꯛꯈꯤꯕ ꯑꯃꯗꯤ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯂꯦꯞꯁꯤꯜꯂꯛꯈꯤꯕ ꯑꯃꯗꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯂꯥꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ ꯌꯥꯝꯅ ꯆꯥꯎꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯅ ꯂꯩ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯈꯟꯖꯤꯜꯂꯨꯕꯗ ꯕꯤꯀ꯭ꯔꯝ ꯉꯁꯤ ꯐꯥꯎꯕ ꯇꯨꯝꯕ ꯌꯥꯗꯅ ꯂꯩꯔꯤꯕꯅꯤ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯅꯣꯅꯤꯇꯥꯅ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗꯅꯤ ꯍꯧꯖꯤꯛ ꯅꯣꯅꯤꯇꯥꯕꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯤ ꯑꯗꯨꯕꯨ ꯑꯍꯤꯡ ꯅꯣꯅꯤꯇꯥ ꯍꯦꯛ ꯃꯥꯡꯕꯒꯨꯝ ꯇꯧꯔꯤꯕꯁꯤ ꯅꯣꯅꯤꯇꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯈꯪꯕ ꯍꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯅꯤꯇꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯅꯣꯅꯤꯇꯥꯗ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯍꯤꯡ ꯍꯦꯛ ꯃꯥꯡꯕꯒꯨꯝ ꯇꯧꯔꯤꯕꯁꯤ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯑꯗꯨꯒ ꯅꯍꯥꯛꯅ ꯊꯦꯡꯅ ꯍꯦꯛ ꯍꯟꯖꯤꯜꯂꯛꯏ ꯃꯁꯤ ꯅꯪ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯅꯣꯅꯤꯇꯥꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯅꯤꯇꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯑꯗꯨꯗꯤ ꯐꯔꯦꯁꯦ ꯑꯩ ꯅꯪꯉꯣꯟꯗꯅꯦ ꯃꯗꯨꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯨꯝꯅꯃꯛ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯎꯠꯅꯅꯕ ꯇꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯊꯤꯜꯂꯤ ꯇꯥꯕ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯅꯤꯇꯥ ꯃꯍꯧꯁꯥ ꯃꯍꯥꯛ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯤ ꯃꯁꯤꯗꯒꯤ ꯅꯣꯅꯤꯇꯥ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ ꯅꯣꯅꯤꯇꯥꯅ ꯑꯗꯨꯝꯅ ꯊꯣꯛꯈ꯭ꯔꯤꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯄꯨꯊꯣꯛꯇꯨꯅ ꯚꯤꯗꯤꯑꯣ ꯅꯝꯍꯧꯈꯤ ꯃꯁꯤꯗꯒꯤꯗꯤ ꯅꯣꯅꯤꯇꯥꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯏꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯅꯤꯇꯥ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯇꯞꯅ ꯆꯠꯈ꯭ꯔꯒ ꯃꯍꯥꯛ ꯀꯔꯥꯏꯗꯅꯣ ꯃꯃꯤꯠ ꯃꯅꯥꯗꯣ ꯀꯣꯔꯣꯛ ꯑꯣꯠꯇꯨꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯅꯣꯅꯤꯇꯥꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯂꯥꯞꯇꯛꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯅꯤꯇꯥ ꯃꯍꯥꯛ ꯀꯣꯏꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯣꯝꯗ ꯀꯦꯃꯦꯔꯥ ꯅꯝꯂꯤꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒꯤ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯇꯨꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯨꯔꯒ ꯅꯣꯅꯤꯇꯥꯔꯣꯝꯗ ꯌꯦꯡꯂꯛꯄꯗꯗꯤ ꯅꯣꯅꯤꯇꯥ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯏ ꯃꯄꯥ ꯆꯞ ꯆꯥꯅ ꯂꯦꯞꯂꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯣꯡꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯣꯅꯤꯇꯥꯅ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯑꯍꯩ ꯀꯔꯤꯅꯣ ꯅꯪꯅ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯇꯧꯔꯤꯕꯁꯦ ꯅꯪ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯅꯣꯅꯤꯇꯥ ꯍꯣꯏ ꯃꯥꯏ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯦ ꯃꯍꯥꯛ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤꯒꯦ ꯇꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯅꯪ ꯂꯥꯏ ꯇꯤꯟ ꯆꯪꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯝꯅ ꯃꯥꯏꯕ ꯍꯦꯛ ꯄꯜꯂꯨꯕꯗꯒꯤꯗꯤ ꯅꯣꯅꯤꯇꯥ ꯈꯪꯍꯧꯗꯦ ꯃꯥꯡꯒꯣꯜꯒꯤ ꯋꯥꯡꯂꯕ ꯏꯁꯇꯤꯌꯥꯔ ꯃꯊꯛ ꯑꯗꯨꯗꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯐꯟ ꯆꯣꯡꯈꯠꯂꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯇꯝ ꯂꯥꯎꯅ ꯂꯦꯞꯂꯔꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯣ ꯇꯨꯡꯗ ꯍꯟꯗꯨꯅ ꯇꯨꯁꯜꯂꯤ
ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯇꯨꯡ ꯍꯟꯅ ꯍꯟꯗꯨꯅ ꯆꯠꯂꯒ ꯍꯧꯒꯠꯂꯒ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯣꯅꯤꯇꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯒ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤꯕꯗ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯆꯥꯎꯔꯕ ꯁꯤꯟꯇꯦꯛꯁ ꯑꯃꯗ ꯐꯨꯖꯤꯟꯗꯨꯅ ꯃꯈꯥꯗ ꯎꯞꯁꯤꯜꯂꯒ ꯇꯥꯏ꯫ ꯁꯤꯟꯇꯦꯛꯁ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯏꯁꯤꯡ ꯂꯣꯏꯅꯃꯛ ꯍꯩꯗꯣꯛꯂꯤ꯫ ꯃꯄꯥꯟꯗ ꯑꯗꯨꯒꯨꯝꯅ ꯃꯈꯣꯜ ꯍꯧꯅ ꯊꯣꯝꯖꯤꯟꯈꯤꯕ ꯑꯃꯗꯤ ꯏꯁꯤꯡ ꯆꯥꯏꯈꯥꯏꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯏꯃꯨꯡꯗ ꯇꯨꯝꯂꯝꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯣꯅꯤꯇꯥ ꯃꯉꯥꯜꯅ ꯆꯥꯛꯀꯧꯗ꯭ꯔꯤꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦꯟꯊꯣꯔꯛꯄꯗꯗꯤ ꯅꯣꯅꯤꯇꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯎꯞꯁꯤꯜꯂꯒ ꯃꯍꯥꯛ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯇꯥꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯅꯥꯛꯇꯅ ꯅꯣꯅꯤꯇꯥ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤ꯫ ꯇꯧꯔꯤꯕꯁꯤꯗ ꯅꯈꯣꯏ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯅꯣꯅꯤꯇꯥꯅ ꯑꯩꯁꯨ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯅꯣꯅꯤꯇꯥꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯂꯤ꯫ ꯇꯧꯔꯤꯕꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯅ ꯅꯣꯅꯤꯇꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯅꯣꯅꯤꯇꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯅꯤꯇꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯛꯂꯤ꯫ ꯃꯃꯤꯠ ꯑꯗꯣ ꯈꯥꯅ ꯃꯗꯣ ꯀꯅꯥꯅꯁꯨ ꯎꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯈꯛꯇꯅ ꯎꯍꯧꯔꯤꯕꯅꯤ꯫ ꯃꯌꯥꯝꯅ ꯅꯣꯅꯤꯇꯥꯗ ꯌꯦꯡꯁꯤꯜꯂꯨꯕꯗꯅ ꯅꯣꯅꯤꯇꯥ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯃꯒꯨꯝ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯅꯤꯇꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯈꯪꯂꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯣꯛꯂꯨꯔꯕꯗꯤ ꯃꯥꯗ ꯅꯠꯇꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯑꯋꯥꯐꯝꯗ ꯇꯥꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗꯣꯛꯇꯕꯤꯗ ꯋꯥ ꯂꯩꯊꯣꯛꯂꯒ ꯑꯩꯁꯦ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯇꯨꯁꯟꯕꯗ ꯁꯤꯟꯇꯦꯛꯁꯇ ꯊꯣꯝꯖꯤꯟꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯤ ꯒ꯭ꯌꯥꯟ ꯉꯥꯎꯒꯦ ꯇꯧꯔꯝꯕꯗꯒꯤ ꯃꯥꯅ ꯃꯈꯣꯟ ꯇꯥꯕꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯨꯝꯂꯛꯄꯗꯨꯗ ꯃꯌꯥꯝꯅ ꯄꯨꯡꯉꯛ-ꯉꯛꯏ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯀꯣꯛ ꯉꯥꯎꯕꯒꯤ ꯇꯨꯊꯔꯛꯄꯗꯕꯨ ꯁꯤꯟꯇꯦꯛꯁꯇ ꯊꯣꯝꯖꯤꯜꯂꯒ ꯁꯤꯟꯇꯦꯛꯁꯇꯨꯕꯨ ꯀꯥꯏꯕ ꯍꯧꯅꯕ꯭ꯔꯅꯦ? ꯃꯗꯨꯗꯤ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯟꯕꯗꯒꯤ ꯀꯥꯏꯕ ꯃꯥꯜꯂꯤ꯫ ꯍꯥꯏꯐꯦꯠ ꯇꯨꯕꯒꯤ ꯊꯣꯝꯖꯤꯟꯕꯗ ꯀꯥꯏꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯅꯤꯇꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯤ꯫ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯔꯦ, ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯍꯤꯞꯀꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯐꯃꯨꯡꯗ ꯍꯤꯞꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗꯨꯗ ꯅꯣꯅꯤꯇꯥꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤꯉꯩ ꯅꯣꯅꯤꯇꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯤ ꯅꯣꯅꯤꯇꯥꯒꯤ ꯃꯄꯥꯕꯨꯡ ꯕꯤꯀ꯭ꯔꯝꯗ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯣꯅꯤꯇꯥꯁꯦ ꯉꯔꯥꯡ ꯑꯍꯤꯡ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯕꯁꯦ ꯑꯩ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯌꯨꯝꯗꯁꯨ ꯃꯍꯥꯛ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯁꯨ ꯀꯔꯤꯃꯠꯇ ꯂꯣꯠꯁꯤꯟꯗꯕꯤꯗ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯈꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯅꯁꯨ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯕꯅꯤ꯫ ꯃꯥꯏꯕ ꯑꯁꯤꯅ ꯂꯥꯌꯦꯡꯒꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯃꯍꯥꯛ ꯆꯦꯟꯈꯤꯕꯅꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯈꯤꯒꯗꯧꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯇꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯆꯦꯟꯕ ꯅꯨꯃꯤꯠꯇꯣ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯃꯥꯏꯕꯗꯨ ꯂꯥꯛꯂꯒ ꯃꯍꯥꯛ ꯂꯥꯌꯦꯡꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯌꯦꯡꯈꯤꯕ ꯇꯥꯔꯦ ꯈꯟꯕꯗꯒꯤ ꯃꯍꯥꯛ ꯅꯈꯣꯏꯗ ꯆꯦꯟꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯕꯤꯀ꯭ꯔꯝꯁꯨ ꯈꯪꯂꯤ ꯅꯣꯅꯤꯇꯥꯒꯤ ꯃꯁꯥꯗ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯤꯀ꯭ꯔꯝꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯏꯕꯗꯨ ꯄꯨꯔꯒ ꯉꯁꯤꯃꯛ ꯂꯥꯛꯄꯤꯌꯨ, ꯂꯥꯛꯇꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯤ꯫ ꯕꯤꯀ꯭ꯔꯝꯁꯨ ꯇꯧꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯈꯜꯂꯗꯨꯅ ꯑꯃꯥꯏꯕꯗꯣ ꯄꯨꯗꯨꯅ ꯅꯣꯅꯤꯇꯥꯅ ꯍꯧꯖꯤꯛ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯋꯥꯡꯊꯣꯏꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯣꯟꯊꯣꯡꯗ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯑꯃꯥꯏꯕꯒꯤ ꯃꯈꯣꯡꯗꯣ ꯃꯩ ꯍꯧꯅ ꯁꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯔꯦ ꯄꯣꯠꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯦꯗꯅ, ꯃꯁꯤꯗꯤ ꯈꯔ ꯂꯨꯒꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯆꯪꯒꯗꯧꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯐꯨ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ 3ꯂꯛ ꯀꯥꯝꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯈꯣꯡ ꯊꯥꯔꯒ ꯆꯪꯉꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯋꯥꯡꯊꯣꯏꯅ ꯂꯩꯋꯥ ꯁꯣꯜꯂꯒ ꯂꯩꯃꯥꯏꯗ ꯀꯥꯝꯊꯔꯕ ꯃꯇꯨꯡꯗ ꯆꯪꯂꯛꯄꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕꯤ ꯅꯣꯅꯤꯇꯥ ꯃꯁꯥꯗ ꯁꯥꯎꯍꯨꯝ ꯐꯪꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯆꯩꯅꯥ ꯑꯃ ꯐꯪꯕꯒꯨꯝ ꯃꯁꯥꯗꯣ ꯍꯤꯛ ꯍꯥꯏꯗꯨꯅ ꯈꯪꯊꯦꯛ ꯊꯦꯛꯑꯒ ꯃꯀꯣꯛ ꯑꯗꯣ ꯅꯣꯡꯈꯠꯂꯤ꯫
matam maduda insang semliba manipokna kaidoragi ibema haituna hanglakpada nonita karisu haramdana mahak mangolomda parap thol'i matam maduda Bikram amaiba wangthoi puraga changlakpadu ubada nonita yamna sauna Bikram da yeng'i matam maduda amaiba wangthoina hai yengutu nasanu pisi yamna harauna nangonda mamit asi khana yengna leiretu asom nairapda Bikramna oza ozara khara kanbiyuko magis mawonga mani asomna hainari ngai nonita gi mapuroiba dusu tholakle aduga pamung kakapiro ipu sina amaiba adumna hairapda Bikramna mani ibungo adumna he hairupaga nonita na sangsilaktuna wangthoi gi manakta leplari aduga nang nai gi nakalak lebasi karino na thwaya do maring drabadi yama thuna hankro asom na harakpada wangthoina nuklaga hai aingondari adumna thamka torokanuni nang bu loisan ge haiduna lakliba ibu hankro hairi ni se hai nang amaiba wangthoisi karamba makhal ge amaiba no haibana ha khangdraba male adumna hairakpada nonita su masada akiba amati phawribani mahakti hana khangkhrabani magi manakta amaiba wangthoi laklagani haibasi maramadunani Bikram gi mayumdagi nonita mahakti mapuroibagi manakta chenkribado masidagi di amaiba wangthoi makha tarai nangna chenega mafamda chelabasu aina dumak khanglakadaba leire kai kanani nangsu karisu khangyadraba nupi masa sigi masada kaidongdo lereklibasi sahi kumja phana yamlakle aduna nahaksu nange nahan phamda hankiba yarena kariginone nangna tinjet layetana migi masa sida turai rei chenduna leiribasibo hai aina haribasini phajara ningthina hainari ngasida nahak chatlo natrabadi nasammadu khudang laktuna laktuna singduna nangboina tanga doribani nasa sagaladu laktuna haidatuna phuduna tanjingaida nang aina tanbasida chatlogadabani ko adumna amaiba wangthoina nonita da haribasing adu yumadu leiribasing adu mathang taraduna loinamak thorakli mangolado mini chona tillari choliba mi sing ajisu makoi imungi mi ngaktani laikai gi mi ga yawbanati kanasu khangan banati masidagi di laikai miyam sing khangdarakpa tare haiduna imungda punna changakli matamaduta nonita na mayum paliba nipa adugi mapa nonita gina mahaki makubo aduna amaiba wangthoida hairi oza aigi imung nupi asina tawribasibu karino adum nairapada Bikramna tada karisunati mahaki masada phatraba layama sangduna leiri masi tanthokpagi thoromni pangthokadoribasi karamba matamda kamdong changa khibno haibadi aisu khangaudre asum nairakpada wangthoina ibungo nakhoi gi leikaida hingsabi haiba nupi ga leibro asum nairakpada Bikramna hoi leyoja hojikpudi leikhidre hingsabi haibi nupi aduna nongma nangi nacha nupi ra sanari ngai khudiyeng iru jari ngai mahak lakhi aduga mahaki mahayedo nupi macha asida pirambani aduna nupi macha asida hingsabi du changtuna dumak leheurabani mahak hojik tapna noma gi chawkhalakliba makhai sahi yamsilakliba makhai asum safongba helakani adunani mahana hojik sathiba helaklibasi masidiki asum sathilaktuna mi phawba chaba yaba ki chang wanga leiko aduna masinga na khalau khanguribase yamna barabani aina masibu sungsoi soidana pharana bulayeng bigani ko karimata warugano ngasi mahak soidan tanthukladabani karimata ruksa thiruno aduga nakoina mangonda lana ubosu uganu ko maadi tawribasingse karimata khangba janati hore mana gyan tarakpada thukriba thodoksinse mahaki manglan abugum khangadoribani pare masiki hingchabisi taranaba laitin khoramnaba I thokpa sa matang poraklo aduga kabok nachal taret leiram taret hairam taret atai polamsing langanaba tawrasi aduga ne ngakra kharasu sem sasiko ngakra taret langgathaban asum la ngakra taret ka lonena I thokpa sa maga lonena mokhoi punamak sem saba loiri tawribasida nonita mai hongna sauduna amaiba wangthoida mit khana yengli atuga haidi
ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯕꯁꯨ ꯑꯩꯗꯤ ꯁꯨꯡꯍꯟꯍꯜꯂꯣꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯦꯟꯖꯜꯂꯛꯂꯕꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯈꯤꯁꯅꯨ ꯅꯪ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯋꯥꯡꯊꯣꯏꯗꯤ ꯀꯔꯤꯁꯨ ꯅꯥꯆꯣꯡꯗꯦ ꯍꯩ ꯅꯪꯒꯤ ꯉꯥꯡꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯉꯥꯡꯉꯨ ꯈꯨꯠ ꯁꯥꯒꯗ ꯌꯧꯔꯛꯀꯅꯨ ꯑꯔꯦꯝꯕꯗꯅꯦ ꯑꯩꯅ ꯄꯥꯏꯔꯤꯕꯁꯦ ꯊꯥꯡꯒꯣꯜꯅꯤꯀꯣ ꯃꯁꯤꯅ ꯊꯣꯛ ꯍꯦꯛ ꯇꯧꯁꯤꯜꯂꯛꯂꯕꯗꯤ ꯑꯔꯦꯝꯕꯗ ꯍꯤꯡꯆꯥꯕꯤꯒ ꯃꯇꯠ ꯃꯇꯠ ꯇꯠꯀꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯅꯣꯅꯤꯇꯥ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯈꯪꯂꯤ ꯋꯥꯡꯊꯣꯏ ꯑꯆꯝꯕ ꯑꯃꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯂꯥꯡꯕ ꯂꯣꯏꯔꯤ ꯉꯀ꯭ꯔꯥꯁꯤꯡ ꯑꯗꯨꯁꯨ ꯅꯣꯅꯤꯇꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯦꯁꯥꯏ ꯑꯗꯨꯅ ꯕꯖꯥꯔꯗꯒꯤ ꯆꯠꯂꯒ ꯂꯩꯔꯨꯔꯕꯅꯤ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯁꯨꯔꯕꯗ ꯑꯃꯥꯏꯕ ꯋꯥꯡꯊꯣꯏꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤ ꯍꯧꯔꯁꯤ ꯏꯕꯦꯝꯃ ꯅꯣꯅꯤꯇꯥ ꯅꯍꯥꯛ ꯑꯩꯅ ꯊꯥꯔꯤꯕ ꯑꯉꯧꯕ ꯐꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯤꯞꯄꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯅꯤꯇꯥ ꯑꯩ ꯍꯤꯞꯄ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯋꯥꯡꯊꯣꯏꯅ ꯊꯥꯡꯒꯣꯜ ꯑꯗꯣ ꯊꯥꯡꯀꯠꯂꯛꯂꯒ ꯊꯥꯡꯒꯣꯜ ꯑꯗꯨ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯗꯨꯒ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯩꯁꯤꯡ ꯑꯗꯨꯗꯒꯤ ꯍꯩ ꯑꯃ ꯈꯨꯟꯒꯠꯂꯤ ꯑꯗꯨꯒ ꯍꯩ ꯑꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯁꯣꯏꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯅꯣꯅꯤꯇꯥꯗꯤ ꯆꯩꯅꯥꯈꯣꯜ ꯐꯪꯕꯒꯨꯝ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯍꯤꯞꯄꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯤꯞꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯣꯅꯤꯇꯥ ꯍꯤꯞꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯥꯡꯊꯣꯏꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯍꯩ ꯂꯩ ꯄꯨꯝꯅꯃꯛ ꯅꯣꯅꯤꯇꯥꯒꯤ ꯃꯔꯥꯏꯕꯛꯇꯒꯤꯅ ꯈꯣꯏꯗꯧ ꯐꯥꯎꯕ ꯅꯥꯟꯊꯔꯤ ꯑꯁꯨꯝꯅ ꯀꯠꯀꯗꯧꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯅꯥꯟꯊꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯥꯡꯀꯣꯛꯇ ꯍꯥꯞꯄ ꯂꯥ ꯑꯃꯒꯤ ꯃꯊꯛꯇ ꯄꯨꯟꯅ ꯍꯥꯞꯂꯤ ꯑꯗꯨꯒ ꯁꯨꯃꯥꯡꯂꯣꯝꯗ ꯄꯨꯊꯣꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯡꯊꯣꯏꯅ ꯃꯃꯥꯒꯤ ꯂꯩꯁꯜꯂꯛꯇꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯅꯣꯅꯤꯇꯥ ꯉꯥꯏꯍꯥꯛꯇꯪꯗꯤ ꯆꯩꯅꯥꯈꯣꯜ ꯐꯪꯗꯨꯅ ꯊꯔꯣ ꯑꯣꯟꯒꯅꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯅꯝꯗꯨꯅ ꯐꯥꯒꯗꯕꯅꯤ ꯆꯦꯟꯈꯤ ꯂꯥꯛꯈꯤꯅꯤꯀꯣ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯒꯅꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯅꯤ ꯄꯨꯡꯀꯣꯛ ꯀꯣꯛꯀꯗꯧꯔꯤꯕꯁꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯋꯥꯟꯊꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯝꯂꯒ ꯊꯝꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯔꯞ ꯋꯥꯡꯊꯣꯏ ꯊꯣꯛꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯊꯝꯂꯒ ꯂꯥꯏꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝꯗꯨꯅ ꯃꯍꯥꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯁꯨꯝ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯌꯥꯡꯀꯣꯛꯇ ꯍꯥꯞꯂꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯁꯨꯝ ꯊꯣꯛꯂꯛꯂꯒ ꯊꯣꯡꯒꯥꯜꯒꯤ ꯋꯥꯡꯃꯗ ꯂꯥꯏ ꯑꯗꯨ ꯈꯣꯏꯔꯝꯂꯤ ꯑꯁꯨꯝꯅ ꯂꯥꯏꯇꯤꯟ ꯀꯌꯥ ꯈꯨꯔꯝꯂꯕ ꯃꯇꯨꯡꯗ ꯉꯀ꯭ꯔꯥꯁꯤꯡꯗꯣ ꯃꯊꯪ ꯃꯉꯛ ꯀꯛꯇꯨꯅ ꯁꯔꯦꯟ ꯆꯟꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯁꯣꯝꯗꯗꯤ ꯅꯣꯅꯤꯇꯥ ꯀꯟꯅ ꯂꯥꯎꯕ ꯑꯃꯗꯤ ꯊꯔꯣ ꯑꯣꯟꯕ ꯍꯧꯔꯛꯂꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯤ ꯑꯗꯨꯕꯨ ꯅꯣꯅꯤꯇꯥ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯐꯥꯕꯗꯒꯤꯗꯤ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯅꯣꯅꯤꯇꯥ ꯂꯥꯎꯕ ꯈꯣꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯋꯥꯡꯊꯣꯏꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯄꯔꯞ ꯆꯪꯂꯛꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ ꯌꯥꯡꯀꯣꯛ ꯑꯗꯨ ꯏꯃꯨꯡꯗ ꯄꯨꯁꯜꯂꯛꯇꯦ ꯃꯥꯡꯒꯣꯜꯗ ꯇꯞꯅ ꯉꯥꯗꯨꯅ ꯊꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯅꯣꯅꯤꯇꯥꯒꯤ ꯃꯔꯥꯏꯕꯛꯇ ꯅꯥꯟꯊꯔꯤ ꯑꯁꯨꯝꯅ ꯅꯥꯟꯊꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯒ ꯑꯃꯥꯏꯕ ꯋꯥꯡꯊꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯅꯍꯥꯛꯁꯨ ꯍꯜꯂꯛꯂꯣ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯅꯣꯅꯤꯇꯥ ꯁꯣꯔꯗꯣ ꯁꯥꯡꯅ ꯆꯤꯡꯈꯠꯂꯒ ꯀꯥꯝꯊꯣꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯀꯞꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯅꯤꯇꯥꯗ ꯏꯕꯦꯝꯃ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯗ ꯅꯣꯅꯤꯇꯥ ꯀꯞꯂꯒ ꯄꯥꯕꯨꯡ ꯑꯩ ꯀꯔꯤ ꯇꯧꯔꯛꯈ꯭ꯔꯕꯒꯦ ꯏꯁꯥꯁꯦ ꯌꯥꯝꯅ ꯋꯥꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯀ꯭ꯔꯝꯅ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯄꯨꯝꯅꯃꯛ ꯐꯔꯒꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯅꯤꯇꯥꯅ ꯑꯩ ꯀꯔꯤ ꯇꯧꯔꯛꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯥꯏꯕ ꯋꯥꯡꯊꯣꯏꯅ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯃꯁꯤꯗꯒꯤ ꯅꯣꯅꯤꯇꯥ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯅꯣꯅꯤꯇꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯣ ꯃꯅꯥꯛꯇ ꯂꯩꯔꯝꯂꯤ ꯅꯣꯅꯤꯇꯥ ꯏꯉꯛ ꯉꯛꯄꯒꯨꯝ ꯇꯧꯔꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯒꯨꯝꯅ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯣ ꯇꯥꯏꯕꯪꯗ ꯑꯣꯏꯔꯝꯕ ꯑꯁꯤꯗ ꯃꯁꯤꯗꯒꯤꯗꯤ ꯅꯣꯅꯤꯇꯥ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯁꯨ ꯅꯣꯅꯤꯇꯥ ꯋꯥꯈꯜ ꯂꯥꯛꯄ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯋꯥꯡꯊꯣꯏꯁꯨ ꯅꯣꯅꯤꯇꯥꯒꯤ ꯃꯄꯥꯕꯨꯡ ꯕꯤꯀ꯭ꯔꯝꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯅꯣꯅꯤꯇꯥꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯅꯤꯇꯥꯒꯤ ꯃꯁꯥꯗ ꯆꯪꯂꯝꯕ ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕꯤ ꯑꯗꯣ
ꯑꯃꯥꯏꯕ ꯋꯥꯡꯊꯣꯏꯅ ꯇꯥꯟꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯏꯃꯨꯡ ꯑꯅꯤꯃꯛ ꯍꯥꯏꯕꯗꯤ ꯕꯤꯀ꯭ꯔꯝꯒꯤ ꯏꯃꯨꯡ ꯑꯃꯗꯤ ꯅꯣꯡꯅꯩꯇꯥꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯏꯃꯨꯡ ꯃꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫